ꯍꯔꯥꯎꯈꯤꯕꯅꯤ ꯃꯥꯏꯊꯣꯡꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯣꯛꯈꯤꯕꯅꯤ ꯃꯤꯅꯣꯛ ꯑꯃ ꯁꯦꯀꯦꯟ ꯐꯥꯎꯗꯦ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯆꯤꯟ ꯃꯦꯟꯈꯤ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯈꯨꯗꯛꯇ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯍꯨꯗꯨꯅ ꯄꯨꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯂꯥꯛꯈ꯭ꯔꯦ ꯅꯨꯄꯥꯗꯣ ꯍꯩꯁꯤꯡꯕ ꯀꯅꯥꯒꯤ ꯃꯔꯧꯁꯤꯡꯅ ꯍꯨꯔꯤꯕꯅꯣ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯍꯔꯥꯎꯔꯝꯕ ꯃꯥꯏꯊꯣꯡꯁꯨ ꯍꯟꯖꯤꯟꯍꯟꯈꯤꯕꯅꯤ ꯔꯨꯝ ꯃꯅꯨꯡꯗ ꯑꯅꯤꯗꯣ ꯁꯪꯒꯠꯅꯔꯤ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯕꯗꯤ ꯂꯥꯏꯔꯗꯅ ꯑꯃꯅ ꯑꯃꯗ ꯍꯨꯟꯗꯨꯅ ꯉꯥꯡꯅꯔꯤ ꯍꯥꯏꯅꯔꯤ ꯃꯤꯅ ꯌꯦꯡꯕꯗ ꯀꯨꯝꯍꯩ ꯑꯣꯏꯒꯗꯕ ꯃꯑꯣꯡꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤꯁꯦ ꯉꯥꯟꯕ ꯊꯣꯏꯁꯅꯥꯒꯤ ꯂꯥꯏꯕꯛꯇ ꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯟꯗꯨꯅ ꯅꯪ ꯅꯁꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯖꯗꯦ ꯅꯠꯇ꯭ꯔꯥ ꯅꯨꯄꯤꯗꯤ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯈꯤꯕꯗ ꯁꯣꯏꯈꯤꯕ ꯈꯣꯡꯐꯝꯗꯣ ꯍꯟꯗꯣꯛꯄ ꯌꯥꯗꯕꯅꯤ ꯃꯁꯤꯁꯨ ꯅꯪ ꯅꯁꯥꯅ ꯈꯪꯗꯦ ꯈꯨꯗꯣꯝꯕꯤꯗꯣ ꯁꯠ ꯑꯃꯨꯛ ꯂꯧꯊꯣꯛꯈꯤ ꯍꯟꯗꯦ ꯅꯨꯄꯤ ꯃꯥꯁꯨ ꯃꯥꯅ ꯉꯝꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯇꯧꯔꯛꯂꯤꯕꯁꯦ ꯑꯩꯅ ꯅꯪꯕꯨ ꯃꯔꯨꯞ ꯑꯃꯒꯨꯝ ꯈꯜꯂꯣ ꯍꯥꯏꯕꯗꯤ ꯅꯦꯕꯔ ꯅꯨꯄꯤ ꯅꯪꯅ ꯅꯪ ꯑꯗꯨ ꯌꯥꯝ ꯍꯥꯏꯒꯠꯂꯗꯤ ꯊꯨꯗꯦꯛꯄ ꯉꯝꯕ ꯃꯤꯁꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤꯁꯨ ꯈꯪꯖꯤꯟꯕ ꯐꯩ ꯉꯥꯟꯕ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯑꯩꯗꯤ ꯅꯪꯕꯨ ꯃꯔꯨꯞ ꯑꯃꯗꯒꯤ ꯍꯦꯟꯅ ꯈꯟꯕꯁꯨ ꯂꯩꯇꯦ ꯈꯟꯁꯨ ꯈꯟꯗꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯅꯨꯃꯤꯠꯇꯣ ꯑꯩ ꯀꯥꯎꯗ꯭ꯔꯤ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨꯅ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯂꯥꯛꯈꯤꯕꯅꯤ ꯅꯤꯡꯁꯤꯡꯂꯨꯗꯦ ꯅꯤꯡꯁꯤꯡꯕꯒꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯅꯨꯄꯤ ꯃꯥꯒꯤ ꯂꯥꯡꯗ ꯊꯣꯛꯈꯤꯕꯅꯤ ꯏꯁꯤꯡ ꯁꯤꯡꯅ ꯑꯄꯪꯕ ꯑꯣꯏꯅ ꯉꯥꯟꯕ ꯃꯃꯤꯠꯇꯣ ꯉꯥꯏꯍꯥꯛ ꯎꯏꯁꯤꯜꯂꯒ ꯄꯥꯡꯂꯛꯇꯨꯅ ꯑꯦꯛꯁꯤꯗꯦꯟꯅꯤ ꯈꯜꯂꯣ ꯍꯥꯏꯕꯗ ꯅꯪ ꯅꯁꯥꯅ ꯑꯩꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯗꯔꯛꯂꯕ ꯑꯁꯤꯗ ꯅꯨꯄꯤꯗꯣ ꯀꯨꯝꯐꯝ ꯑꯃ ꯏꯔꯩ ꯂꯩꯇꯦ ꯃꯃꯥꯏꯗꯣ ꯕꯪ ꯕꯪ ꯁꯥꯒꯠꯂꯛꯏ ꯃꯥ ꯃꯁꯥ ꯑꯃꯗꯤ ꯄ꯭ꯂꯥꯟꯗꯣ ꯁꯛꯁꯦꯁ ꯑꯣꯏꯅꯕ ꯍꯣꯠꯅꯈꯤꯕꯗ ꯑꯇꯣꯞꯄ ꯃꯤ ꯌꯥꯎꯋꯦ ꯍꯥꯏꯕꯁꯤ ꯉꯥꯟꯕꯒꯤ ꯀꯣꯛꯅ ꯂꯥꯏꯅ ꯈꯪꯂꯝꯕ ꯑꯁꯤꯗ ꯊꯣꯏꯁꯅ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯏ ꯅꯨꯄꯤ ꯃꯥꯅ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡ ꯇꯧꯔꯤꯕꯗꯣ ꯂꯥꯏꯅ ꯐꯥꯕ ꯉꯝꯈ꯭ꯔꯦ ꯉꯥꯟꯕꯅ ꯑꯔꯥꯏꯕꯁꯨ ꯃꯥꯅ ꯂꯨꯅ ꯍꯥꯏꯔꯛꯈꯤꯕ ꯅꯨꯄꯥꯗꯨꯒꯤ ꯄꯥꯎꯈꯨꯝꯗ ꯊꯣꯏꯁꯅ ꯄꯥꯈꯠꯈꯤꯕꯅꯤ ꯅꯁꯥ ꯈꯛꯇꯅ ꯊꯕꯛꯇꯣ ꯇꯧꯔꯝꯕ ꯇꯥꯔꯗꯤ ꯊꯥꯒꯠ ꯋꯥꯍꯩꯗꯤ ꯍꯥꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯤ ꯃꯆꯥꯒꯤ ꯀꯣꯛ ꯑꯃ ꯆꯦꯜꯂꯤꯗꯣ ꯊꯥꯗꯣꯛꯅꯕ ꯇꯧꯁꯦ ꯈꯨꯝꯒꯦ ꯇꯧꯔꯛꯄꯗ ꯉꯥꯟꯕꯒꯤ ꯐꯣꯟ ꯂꯥꯛꯁꯤꯟꯕꯗꯒꯤ ꯃꯈꯨꯠꯅ ꯂꯦꯞꯄꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤꯈ꯭ꯔꯦ ꯁꯔ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯩꯔꯦ ꯃꯐꯝꯗꯤ ꯅꯍꯥꯟꯒꯤ ꯎꯅꯐꯝꯗꯨꯅꯤ ꯁꯔ ꯃꯤꯅꯤꯠ 10ꯗ ꯌꯧꯔꯛꯀꯅꯤ ꯂꯩꯔꯝꯃꯨ ꯃꯤꯅꯤꯠ 2 ꯐꯥꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯣ ꯊꯣꯏꯁꯅ ꯈꯪꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯉꯥꯟꯕꯗ ꯍꯪꯂꯛꯏ ꯀꯅꯥꯒꯤ ꯐꯣꯟꯅ ꯇꯧꯔꯛꯂꯤꯗꯣ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯋꯥꯍꯩꯁꯤ ꯈꯛꯅꯤ ꯍꯥꯏꯔꯤꯕꯁꯦ ꯊꯣꯏꯁꯅ ꯉꯁꯤ ꯉꯥꯟꯕꯅ ꯃꯉꯣꯟꯗ ꯎꯠꯂꯤꯕ ꯃꯑꯣꯡꯁꯤ ꯃꯃꯩ ꯃꯀꯣꯛ ꯑꯃ ꯏꯁꯝ ꯁꯝꯅꯗ꯭ꯔꯦ ꯔꯨꯝꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯃꯈꯣꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯊꯣꯔꯛꯂꯤ ꯇꯥꯟꯅꯕꯒ ꯅꯪꯍꯧꯗꯦ ꯍꯥꯏꯕꯗꯨꯅꯤ ꯊꯣꯏꯁꯅ ꯕꯦꯒꯇꯣ ꯄꯥꯏꯈꯠꯇꯨꯅ ꯉꯥꯟꯕꯕꯨ ꯇꯥꯟꯅꯔꯛꯏ ꯅꯨꯄꯤꯗꯨꯅ ꯇꯥꯟꯅꯔꯛꯂꯤꯗꯣ ꯊꯋꯥ ꯁꯥꯕꯤꯕ ꯅꯠꯇꯦ ꯊꯤꯡꯅ ꯂꯥꯛꯇꯨꯅ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯊꯣꯏꯁꯅ ꯃꯈꯣꯡꯒ ꯊꯤꯟꯗꯨꯅ ꯀꯩ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯉꯁꯤ ꯅꯪꯅ ꯅꯥꯟꯊꯣꯛꯂꯕꯁꯨ ꯅꯦꯛꯁ ꯇꯥꯏꯝ ꯑꯩꯒꯤ ꯂꯥꯡꯗ ꯅꯪꯕꯨ ꯊꯣꯟꯒꯅꯤ ꯄꯨꯜꯂꯤꯕ ꯃꯃꯤꯠꯇꯣ ꯇꯞꯅ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯃꯃꯥꯏꯗ ꯏꯁꯤꯡ ꯈꯤꯛꯆꯜꯂꯤ ꯅꯨꯄꯥꯗꯣ ꯈꯪꯗꯨꯅ ꯃꯃꯤꯠꯇꯣ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯈꯨꯠ ꯄꯨꯜꯂꯒ ꯂꯩꯔꯝꯕꯗꯣ ꯃꯥ ꯍꯥꯏꯐꯦꯠ ꯀꯔꯤꯅꯣ ꯈꯜꯂꯤ ꯃꯃꯤ ꯁꯥꯃꯤ ꯃꯌꯦꯛ ꯏꯁꯦꯡ ꯁꯦꯡꯗ ꯋꯥꯎꯔꯤ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯏ ꯃꯥꯒꯤ ꯐꯣꯟꯗꯣ ꯄꯣꯀꯦꯠꯇ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯛꯏ ꯃꯤꯠꯅ ꯌꯦꯡꯕꯇꯅꯤ ꯌꯥꯎꯗꯦ ꯍꯥꯏꯕꯁꯨ ꯈꯪꯂꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ ꯑꯁꯦꯡꯕ ꯍꯥꯏꯔꯤꯈꯩ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯒꯅꯤ ꯍꯥꯏꯗ꯭ꯔꯤꯗꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤ ꯂꯃꯈꯥꯡꯗ ꯃꯥꯡꯍꯟꯕ ꯄꯥꯝꯗ꯭ꯔꯤꯕ꯭ꯔꯥ ꯇꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯃꯨꯛ ꯈꯔ ꯀꯥꯛꯅ ꯍꯥꯏꯔꯛꯏ ꯚꯤꯗꯤꯑꯣꯗꯣ ꯑꯩꯈꯣꯏ ꯈꯨꯠꯇꯁꯤꯅꯣ ꯅꯠꯇ꯭ꯔꯕꯗꯤ ꯀꯌꯥ ꯐꯕ ꯑꯣꯏꯔꯣꯏ ꯑꯩ ꯄꯥꯏꯗꯦ ꯈꯪꯗꯦ ꯋꯥꯕ ꯁꯥꯅ ꯂꯨꯝꯇꯛ ꯇꯧꯕ ꯈꯣꯟꯖꯦꯜꯗꯨꯅꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤꯕꯁꯤ ꯅꯨꯄꯥ ꯑꯃꯅ ꯆꯪꯁꯤꯟꯗꯨꯅ ꯃꯆꯤꯟꯗꯨꯗ ꯊꯥꯖꯤꯜꯂꯦ ꯊꯥꯖꯤꯟꯕꯗ ꯏꯁꯨ ꯈꯔ ꯊꯣꯛꯂꯦ ꯑꯅꯝꯁꯨ ꯀꯜꯂꯦ ꯍꯥꯏꯗꯣꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯃꯥꯅ ꯉꯝꯂꯤꯈꯩ ꯈꯥꯡꯒꯦ ꯍꯥꯏꯕ ꯃꯤꯗꯥꯅꯤ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜꯗꯣ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯅꯨꯄꯥꯗꯣ ꯆꯣꯛꯊꯔꯦ ꯃꯁꯥꯗꯣ ꯈꯔ ꯐꯨꯈꯤꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯀꯅꯥꯗ ꯁꯤꯟꯅꯩ ꯍꯥꯏꯔꯛꯑꯣ ꯑꯩ ꯈꯪꯗꯦ ꯍꯥꯏꯕ ꯄꯥꯎꯈꯨꯝꯁꯤꯗꯒꯤ ꯑꯍꯦꯟꯕ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝꯗꯤ ꯐꯪꯗꯕ ꯑꯃꯅ ꯑꯃꯨꯛ ꯐꯨ ꯑꯃꯅ ꯑꯃꯨꯛ ꯊꯥꯖꯤꯟ ꯇꯣꯠꯄ ꯌꯥꯕ ꯇꯣꯠꯂꯐꯥꯎ ꯃꯆꯤꯟꯗꯒꯤ ꯍꯥꯏꯗꯣꯔꯛꯇ꯭ꯔꯕꯗ ꯅꯨꯄꯥꯁꯤꯡꯗꯣ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯅꯔꯤ ꯐꯨꯕꯒꯤ ꯃꯁꯥꯗꯣ ꯄꯥꯆꯥꯛ ꯇꯥꯔꯤ ꯅꯨꯄꯥꯗꯣ
Minute around the Fafatring, the Pando Yoxilactuna, Macoina Lariba Domda, Kari. Baton Itang Tangba, building Adu the Kakatuna, live liban the passing do, Hando o Haina Mamina Yingli. Amaso, Loina, Patpat Handone. Ngan Baluk Tariba, Napando Gikadangdo, Kari in Kalaga, Lim Nahiri. Nankana no Hangbagi, Matauta de Ingonda. Aron video do, Nankai de Tame. I can't the sing money. Sounding the Ramale, Nganba, Napandogi Mamaida, Ahumlak Marida Tazile. Pubayamba, Furo Matung, Napando, Tamne in Hideri. Madame the Lake. Madame Hibidi. Madame Senatoi. Magi could the lake Hosupti. Kaludaba Amani, Nasimagi Nakona Tariba, Kang Livasi. Tazava Misak Amana, Magi Tazava Magna Batarapasi, Angpoikri. Karigidama video do, Mana Lauribano Kanbada, Makokto, Hot Pahorale. Sing the Tabakta Winupani, Hot Payaba, Hot Lava Matung, the part of the Hari. Ay, Nangi Punsibogangi. Adugo of Famamade, Ayayanabada. Hoi, I show you the Yazaki, Sir Naiba. Wafam si Hydranida. Man a tabak the cuttings in Bagimaram, Nankumbra. Hoi, Kangje. Ngan ban the part of the Hypetang Yangli, Napado so, Sanato in a Kanbawakal, Dauriba Tabak Kudding, Amata Sitada, a Kakpalata Hyderectly. Mana, Sarbu Nukshivanate, Sargi property bo, Magi Ohonaba, Nukshiva Sassinabani. Aduga Evaso, could lie oina, Manas is nabane. Arunba video, I want the Peshapi, do not Napan Kibane. I demanded to Hybe to the Tobane, Karishu Kamzati. Matam Kayagi Mamangdagi, Mana Nuksija do not lak labi, Tawai Magni Kana Nuksijaribi, the P Mana, Tazaba Mango Tabak Ase, Tarakani Hybede, Mang the Sumangludabani. Mang the Mangludaba Ama, Taibang Sida, Toklari. Ngan Balaibakto, Surusru Naiduna. I never could mug. Nangyabang Gadra. Gamzakanisha. Magi Pasibuka Labadi Kana Haikibani. I nangonda 50 lakhs speak. Masina, Nangi Imung Manungi, our Pimekano. Aduga Nanga, Mabu of Sense Henabagi, Natawa Gadabani. Problem Ama Hitler with the Pau Pirakadamni. Hoi, sir, I picturaki. Puliba Makuse, Tadolaga, Mabu Yumpao, dropped also. Hoi, sir. Matak Tongba Magia Tangni, Hictopata Hoidi Kaladuna, Napandabo, Mapam the Dagi Putokre. Mapan Tongi Kuyum the Kupa, Yui Bagitong Sani, Manakari Kali, Manakari Pamli Haiba, Amatakang Manate. Naknaloy na ba minatana. Asukoiba, Jahi Mangase, Sanatoy Banung Shiruba Maram Sina, Toy na Ahen Bade, Kanjalo Dabani. Asuk nung sizabi mahagna, Magit Hazaba Mahalapa Asida, Masado, Asawa Patazabada, Awabani. Kuy na pantana layrudre, Mafamadudagi Tolak Duna, Mayum Dahalagli. Mayada, Jakmaru Ama Pautada, Toki Badagi, Hantilakane Kangraba, Majani. Tabakini Hirade, Jak Java Pau, Sangde Habaduni. Mazana Halakpada, Javayana Bahidana, Kirdo, Sanahan Bida Hawali. Sanahan Bise, Queen Imunga Stellarakbana, Ngan Bana Kari Saningba, Kari Pamba Hibase, Kangi. Adubu, Mabu Hig Poklibi, Mama Asinade, Nongta, Intizanawari Saki Pangdabana, Kanglode. Maraksida, Jahi Kara Loinabe, Jakum Yang Silibi Sanahan Bina, Sitnana Kangi. Tialaba Matamasida, Loina Kibani. Mayum Yorokduna, Sumang the Gaido Kamlamaga Junkie. Jakum the Lady be, Sanahan be. Ngan Basanki Bagi, Sahum Amadi Funky. Nahan K Oyade, Harauna Korakadabani. Adubonga Sidi, Kari Amata Hayamdana, Kakibani Magikada. Tongdo, Makol Hauna. Tongdo, Makol Hena Tokna Tingzeli. Lonsinkre. Mapandagi Kana Amatana, Nankaiduna Changbayadana Bamaongda. Second Padana, Kadudagi, Boche Tugaibagi Makoldo, Tari. Tabak Dogduna Leramba, Napasingdo, Makolduda, Cincinnati. Tongdo Hangnaba, Fanakana Hirabasto, Hango Habadia Kitre. Upai Letraba, Mama Ibemado, Pamtaduna, Makopaiduna Kangi. Ngan Bamakanda Pamtaraga, Makut Anina, Mama Idukum Jinduna, Pena Kapli. Sontang Yena, Sanatoina Hibado, directly. Ay, the Diaudredi, Agi Pusise, Mapung Pagada Bamandi. Aibo, Pusigi Tato Pigano. Hanjin,
Nupi mana haikibado sonthangna taduna ninduna leiri. Nungsikibani thamoy yauna amakpa amata leita. Mamit ngawbadi ngihakini. Second phadana fakini. Adubu thamoyna khoidakhiba nungsikibadi mahak khaktani oikiba. Ani suna hapke hainasu khaludabani. Ahing supa amatumda hipta hangat handa chatuna wakan khali. Khanfam suthoi. Mana nuksizaribi nupi mahakna afaba khongthang thanglamdribasi haina. Ahing do mama khanba yaba khalaba matung pung mari tarakpa daida sofada tamna hipthakre. Tumdabagi mamiso ipom pomlinge mathaksida ahing sima wakando ka hena khanjanbana ibam kharadi soksili. Mathangi namini save tawdaba number ama sanathoida call tawrakli. Nupiduso khanthaba tawdana sat adum pairi. Hello? Asomdagi nupaduna noklaga. Thanks haiba wahai asinatana atopa wahai leiroi. Sanathoido number do haife yengduna nang kanano? Ayu khanglubagi nangonda kanaba leite. Nangi khongthang tingkhang oirakle haibase kawgano. Hello? Khawsarambani nupi mangonda phajaba watpa wahai kharana. Hello haina machinda lahawba natana ahenba wahaidi haikidi. Thuna among number duda call tawbada switch off hairakpani. Hanjin kayarak tawrabaso off laikibana upai leitre nupi masi. Kari karam tawraga nupado thidokane haina makokta chuduna leikre. Mahakna sinakiba thaba amata mai paktaba yawkhidri paktuna tasulakni. Kanano karino khangdaba misa amana mabu aduk sathina sawangani haibase wakhana lamba fangludaba ama oire. Nganbagi number duda call tawi aduso paibiraktre. Isingda singnaba haibado masada thoklari. Magi aronba mayamse nupa mana khangkhrabra khanbada ipai hore nupise. Sanaduna lakpane saklon makhan lauduna. Saklon yambi amani haibada haimanba thokloi. Asuk phakhraba nupa amana mabu thamoy sena nuksiraga. Nupi mana laina sanarambase papki masak oiribra. Ngarang magi fonda tharakiba photo do gallery da changduna yengnaba honarakpani. Nupi sigi masakto mayakya sangphate blur chatpadawna sudawi. Adubu hanjina yenglakpada khara makhaide nupi dugi masakto khangbagum tawri. Mana hana ukhiba misak lahaibasisu laksinaba honari. Nupi dugi masakto ukhrabagum so tawi adubu laksinbadi ngamladri. Fatabagi haunaba fatana adum khalli haibaduni magi makoksina khallibasi. Nganbabu hena singnaba oina thokre mangonda afaba wakhal khanba haitabagi haunaba. Mi khuding makso magi mamita fatana loina ui fatana adum khali. Sanathagi mapaso aja oram pamba misa amane masana fataba thabak tawraga mane hena dum layawi hena dum mateng pangsili. Masana pina thaba ama tawbada. Masana saure wakhal leitadre khanglabada yaima masadi yingduna isagi kari problem leire ipada hayo. Sanathaiso panthada sat hairi. Aigi thabakta mana apanba pire haibasimade ai confirm oire. Ma haibadi nganba masana pankribana pase thigatludrabaso mana hena khangduna leirame. Masagi thabak thoramda yeliba misakse hana loisinkrasira haina fawba yaimagi kokta khanduna leikre. Nganba haibadi manga kayam haigatba santanugi macha atombadura. Hoi mani pabung isagade mataw karamna. Sanathai mapanda arotpa machet amata leita haidare. Babo ai kamaga chahi mangade khangnaduna lai. Babungda khangande haiduna nachabu warubigano. Chahi manga maga iga loinabada aina mabu nusakiba leite minam kiba ngaktane. Aduga mahaknade aibu thamoisana nusibiki. Aina mabu nusiba saduna magi arotpa khuding aina khangdokduna ngasi fawba lakpani. Yaima masagi wada damada bisumnama ama suklaga sinu takpade isana magi lanthum sampati kayabu pambadagi nuksikhiba natra. Mapana sumba hairaklamada napidusto akhaba minok amana leiteng haptuna. Hoi pabu tamna tawse ma ama mayai chamnaba hotnabada magan anama mi ama darkar tagani. Misaktusto leire kana
ꯑꯩꯅ ꯑꯩꯒꯤ ꯑꯔꯨꯟꯕ ꯃꯤ ꯊꯥꯗꯨꯅ ꯃꯥꯒ ꯂꯣꯏꯅꯕ ꯃꯤ ꯑꯃꯒꯤ ꯐꯣꯇꯣ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤ ꯃꯁꯤ ꯃꯥꯒ ꯅꯛꯅꯕ ꯃꯔꯤ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯅꯁꯥꯅ ꯊꯥꯖꯩ ꯐꯔꯦ ꯏꯆꯥꯅ ꯐꯅꯤ ꯈꯟꯕꯗꯣ ꯇꯧꯁꯤ ꯏꯄꯥꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯈꯤ ꯄꯥꯕꯨꯡ ꯍꯟꯗꯛ ꯑꯩꯒꯤ ꯕꯔꯊꯗꯦꯁꯤꯗ ꯃꯥꯕꯨ ꯀꯧꯔꯁꯤ ꯌꯦꯁ ꯒꯨꯗ ꯑꯥꯏꯗꯤꯌꯥ ꯌꯥꯏꯃꯅ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯁꯅꯥꯊꯣꯏ ꯌꯦꯡꯂꯤꯕ ꯃꯤꯠꯐꯝꯗꯨ ꯍꯣꯡꯗ ꯃꯤꯅꯣꯛ ꯑꯃꯁꯨ ꯅꯣꯛꯂꯛꯏ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯔꯛꯇ꯭ꯔꯦ ꯀꯥ ꯃꯅꯨꯡꯗ ꯃꯥꯅ ꯊꯣꯛꯄ ꯐꯥꯏꯜ ꯈꯔ ꯌꯦꯡꯗꯨꯅ ꯂꯩ ꯃꯅꯥꯛꯇ ꯂꯦꯞꯇꯣꯞ ꯑꯃꯁꯨ ꯍꯥꯡꯗꯨꯅ ꯊꯝꯃꯤ ꯃꯤꯠꯆꯣꯏꯗ ꯌꯦꯡꯂꯤꯕ ꯐꯥꯏꯜꯗꯣ ꯃꯃꯨꯠ ꯇꯥꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯑꯁꯣꯏꯕꯗꯤ ꯂꯩꯔꯝꯗꯦ ꯁꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯛ ꯇꯧꯔꯨꯕꯅꯤ ꯐꯥꯏꯜꯁꯤꯡꯗꯣ ꯃꯆꯥꯅ ꯆꯥꯕ ꯌꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯕꯥꯎꯜ ꯑꯃꯗ ꯈꯦꯔꯗꯣ ꯍꯥꯞꯇꯨꯅ ꯄꯨꯔꯛꯏ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯆꯤ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯄꯅꯤ ꯃꯦꯙꯥꯁꯨ ꯏꯕꯨꯡꯉꯣ ꯃꯆꯥ ꯏꯆꯥꯅ ꯄꯥꯝꯖꯕ ꯈꯦꯔꯁꯦ ꯏꯃꯥꯅ ꯍꯧꯔꯛꯄꯅꯤ ꯉꯔꯥꯡꯁꯨ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ ꯌꯦꯡꯂꯤꯕ ꯐꯥꯏꯜꯗꯨꯗꯒꯤ ꯃꯤꯐꯝ ꯍꯣꯡꯂꯛꯇꯦ ꯄꯥꯎꯈꯨꯝꯁꯨ ꯄꯤꯔꯨꯗꯦ ꯃꯦꯙꯥ ꯃꯆꯥꯅ ꯈꯨꯝꯗ꯭ꯔꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯏꯕꯨꯡꯉꯣ ꯃꯆꯥ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯈꯨꯝꯅꯤꯡꯗ꯭ꯔꯕ꯭ꯔꯣ ꯈꯨꯝꯅꯤꯡꯗꯦ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅꯤꯡꯕꯒꯤ ꯇꯥꯡꯀꯛꯇꯨ ꯌꯧꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯇꯞꯅ ꯐꯥꯊꯔꯒ ꯏꯃꯥ ꯇꯦꯕꯜꯗꯨꯗ ꯊꯝꯕꯤꯔꯝꯃꯨ ꯑꯩ ꯀꯣꯟꯅ ꯆꯥꯒꯦ ꯃꯆꯥꯒꯤ ꯀꯟꯊꯠꯄ ꯃꯥꯟꯕ ꯋꯥꯉꯥꯡ ꯑꯃ ꯇꯧꯕꯗꯣ ꯏꯄꯦꯟ ꯄꯦꯟꯗ꯭ꯔꯕ꯭ꯔꯥ ꯃꯦꯙꯥꯗꯣ ꯈꯔ ꯁꯥꯎꯅ ꯅꯪ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯁꯦ ꯊꯑꯣꯏꯗꯕ ꯑꯃ ꯇꯧꯕꯁꯦ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯥꯎꯅꯤꯡꯂꯁꯨ ꯁꯥꯎꯅꯤꯡꯅ ꯐꯥꯊꯔꯒ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯑꯩ ꯏꯃꯥꯒꯤ ꯋꯥꯗ ꯊꯑꯣꯏꯗꯕ ꯅꯠꯆꯗꯦ ꯊꯕꯛꯁꯦ ꯂꯣꯏꯔꯒ ꯆꯥꯒꯦ ꯍꯥꯏꯖꯕꯅꯤ ꯏꯃꯥꯒꯤꯗꯤ ꯅꯪꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯀꯦꯊꯣꯛꯅ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯔꯣ ꯉꯁꯤ ꯏꯃꯥꯒꯤ ꯋꯥꯗ ꯌꯥꯗ꯭ꯔꯤꯕꯁꯦ ꯐꯥꯊꯕ ꯉꯝꯕꯒꯤ ꯂꯤꯃꯤꯠ ꯂꯣꯏꯈꯤꯗꯨꯅ ꯌꯦꯡꯂꯝꯂꯤꯕ ꯐꯥꯏꯜꯗꯣ ꯈꯨꯝꯖꯤꯟꯗꯨꯅ ꯑꯩꯒꯤ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯊꯨꯅ ꯑꯩ ꯏꯪꯅ ꯁꯥꯟꯇꯤꯗ ꯂꯩꯕ ꯄꯥꯝꯃꯦ ꯎꯈꯤꯗ꯭ꯔꯤ ꯃꯆꯥꯒꯤ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝ ꯑꯃꯨꯛꯇꯁꯨ ꯍꯥꯏꯈꯤꯕꯅꯤ ꯃꯆꯥꯅ ꯁꯥꯎꯅꯕ ꯋꯥꯍꯩꯁꯨ ꯃꯦꯙꯥ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯅꯪꯅ ꯏꯃꯥꯕꯨ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩ ꯊꯣꯛꯈꯤꯒꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥ ꯑꯩꯁꯦ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯏꯆꯥꯗꯒꯤ ꯎꯕ ꯐꯪꯈꯤꯗ꯭ꯔꯕꯅꯤ ꯇꯥꯈꯤꯕꯅꯤ ꯀꯟꯇꯛ ꯇꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯅꯤꯟꯈꯤ ꯉꯥꯏꯍꯥꯛꯇꯨꯗ ꯏꯃꯨꯡꯗꯣ ꯃꯄꯥ ꯏꯕꯨꯡꯉꯣꯁꯨ ꯃꯆꯥꯒꯤ ꯀꯥꯗ ꯆꯦꯟꯈꯠꯂꯛꯏ ꯃꯃꯥ ꯃꯆꯥꯈꯛ ꯂꯩꯔꯝꯕꯗꯨꯗ ꯑꯗꯨꯝ ꯈꯪꯂꯦ ꯃꯆꯥꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯑꯃꯗꯤ ꯃꯃꯥꯅ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯕꯤ ꯁꯅꯥꯍꯟꯕꯤ ꯒ꯭ꯌꯥꯁꯇꯨ ꯃꯨꯊꯠꯂꯝꯂꯒ ꯃꯥꯁꯨ ꯌꯥꯎꯅ ꯆꯦꯟꯈꯠꯂꯛꯄꯅꯤ ꯃꯃꯥ ꯃꯆꯥꯒꯤ ꯂꯩꯔꯝꯕ ꯐꯤꯕꯝꯗ ꯎꯔꯒ ꯃꯥꯁꯨ ꯚꯥꯞ ꯇꯥꯕꯒꯤ ꯃꯑꯣꯡ ꯇꯧꯏ ꯏꯀꯣꯏ ꯀꯣꯏꯗꯅ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯃꯆꯥ ꯏꯆꯥꯅ ꯁꯥꯎꯔꯤꯁꯤ ꯀꯩꯗꯧꯔꯦ ꯅꯦꯅꯦ ꯀꯥꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯌꯣ ꯍꯣꯏ ꯍꯣꯏ ꯏꯆꯥꯅ ꯄꯥꯝꯗ꯭ꯔꯗꯤ ꯅꯦꯅꯦ ꯍꯥꯏꯒꯦꯀꯣ ꯃꯦꯙꯥ ꯏꯀꯥꯏꯕꯒ ꯅꯨꯡꯉꯥꯏꯇꯕꯒ ꯄꯥꯁꯤꯟꯗꯨꯅ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯥꯟꯇꯅꯨꯁꯨ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯕꯗ ꯉꯥꯟꯕ ꯁꯅꯥꯍꯟꯕꯤꯗ ꯌꯦꯡꯂꯒ ꯅꯦꯅꯦ ꯑꯩ ꯏꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯄꯣꯊꯥꯅꯕꯒꯤ ꯃꯇꯝ ꯂꯩꯔꯛꯇꯕꯅ ꯏꯃꯥꯗ ꯈꯣꯟ ꯈꯔ ꯀꯟꯈ꯭ꯔꯦ ꯁꯅꯥꯍꯟꯕꯤ ꯉꯥꯟꯕꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯕꯤꯔꯒ ꯏꯕꯨꯡꯉꯣ ꯃꯆꯥ ꯅꯦꯅꯦ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯗꯣ ꯑꯋꯥꯕꯒꯤ ꯃꯃꯤꯅꯤ ꯍꯥꯏꯕ ꯅꯦꯅꯦꯁꯨ ꯈꯪꯉꯤ ꯅꯪꯒꯤ ꯏꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯅꯪ ꯃꯇꯨꯡꯗ ꯇꯧꯒꯅꯨꯀꯣ ꯑꯍꯣꯏ ꯅꯦꯅꯦ ꯑꯩ ꯃꯇꯨꯡ ꯍꯥꯏꯔꯨꯏ ꯉꯥꯟꯕꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯁꯤ ꯃꯆꯥꯒ ꯋꯥꯈꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ ꯃꯃꯥ ꯑꯃꯠꯇꯅ ꯄꯣꯛꯆꯕ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯊꯃꯣꯏꯗꯤ ꯃꯥ ꯃꯁꯛ ꯐꯖꯅ ꯈꯪꯗꯦ ꯃꯁꯤꯅꯅꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯤꯕ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯃꯆꯥꯅ ꯇꯥꯗꯕ ꯑꯗꯨꯒ ꯃꯆꯥꯅ ꯍꯥꯏꯕ ꯋꯥꯁꯨ ꯃꯃꯥꯅ ꯌꯥꯅꯤꯡꯗꯕ ꯃꯁꯤꯅꯤ ꯏꯃꯨꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕꯁꯤ ꯑꯄꯣꯛꯄꯤ ꯃꯃꯥꯁꯨ ꯅꯠꯇꯕꯤ ꯃꯈꯣꯏꯗ ꯊꯕꯛ ꯇꯧꯗꯨꯅ ꯊꯝꯕꯤ ꯁꯅꯥꯍꯟꯕꯤꯒꯗꯤ ꯉꯥꯟꯕꯒ ꯌꯥꯅꯩ ꯋꯥꯈꯜ ꯆꯥꯅꯩ ꯃꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏꯕ ꯋꯥꯗ ꯉꯥꯟꯕꯅ ꯉꯁꯤ ꯐꯥꯎꯕꯗ ꯌꯥꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯎꯅ ꯎꯅ ꯃꯤꯠ ꯇꯥꯡꯂꯕ ꯃꯃꯥꯗꯣ ꯑꯅꯤꯁꯤꯒꯤ ꯆꯥꯟꯅꯖꯕ ꯃꯇꯧꯕꯨ ꯎꯔꯒ ꯁꯅꯥꯍꯟꯕꯤꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯕꯅꯤ ꯃꯆꯥꯅ ꯋꯥꯍꯪ ꯃꯌꯥꯝ ꯍꯪꯂꯛꯀꯅꯤ ꯀꯤꯕꯅ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ ꯂꯝꯂꯥꯟꯕꯤ ꯃꯔꯤ ꯃꯇꯥꯁꯨ ꯊꯣꯛꯅꯗꯕꯤ ꯅꯨꯄꯤ ꯑꯁꯤꯗ ꯃꯥꯒꯤ ꯃꯆꯥ ꯑꯇꯣꯝꯕꯁꯤꯅ ꯌꯥꯅꯤꯡꯂꯤꯕꯁꯤ ꯀꯔꯤ ꯑꯍꯦꯟꯕ ꯒꯨꯟ ꯌꯥꯎꯕꯅꯣ ꯍꯥꯏꯕꯁꯤꯃꯁꯨ ꯃꯦꯙꯥꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯅ ꯂꯥꯛꯄꯅꯤ ꯁꯅꯥꯍꯟꯕꯤ ꯉꯥꯟꯕꯕꯨ ꯉꯥꯏꯍꯥꯛ ꯊꯦꯝꯂꯝꯃꯒ ꯊꯣꯛꯂꯛꯏ
ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯊꯣꯛꯅꯈ꯭ꯔꯕꯗ ꯉꯥꯟꯕ ꯃꯃꯥꯏꯗꯨꯅ ꯐꯃꯨꯡꯗ ꯎꯞꯁꯤꯜꯂꯒ ꯀꯞꯄ ꯈꯥꯡꯂꯤ꯫ ꯎꯞꯁꯤꯜꯂꯤꯕ ꯃꯃꯥꯏꯗꯣ ꯍꯥꯏꯒꯠꯂꯛꯇꯨꯅ ꯂꯦꯞꯇꯣꯞꯇꯨꯗ ꯃꯨꯟꯅ ꯌꯦꯡꯈ꯭ꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨ ꯂꯥꯝꯗꯨꯅ ꯒꯦꯂꯔꯤꯗ ꯆꯪꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣꯁꯤꯡꯗꯣ ꯆꯤꯡꯈꯠꯂꯒ ꯌꯦꯡꯂꯤ꯫ ꯑꯔꯣꯏꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯎꯅꯐꯝꯗ ꯀꯥꯞꯈꯤꯕ ꯁꯅꯥꯊꯣꯏꯒꯤ ꯐꯣꯇꯣꯗꯨ ꯌꯦꯡꯂꯒ ꯁꯥꯎꯅꯤꯡꯕ ꯑꯁꯨꯝ ꯍꯦꯜꯂꯛꯇꯨꯅ ꯐꯣꯟꯗꯣ ꯃꯈꯥꯗ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ꯫ ꯃꯃꯥꯏꯗꯨꯁꯨ ꯂꯣꯏꯅ ꯀꯥꯏꯔꯦ, ꯇꯣꯉꯥꯟ ꯇꯥꯔꯦ꯫ ꯄꯦꯜꯂꯣ, ꯅꯪ ꯄꯦꯜꯂꯣ, ꯑꯩꯅ ꯋꯥꯕꯁꯤ ꯎꯔꯒ ꯅꯪ ꯄꯦꯜꯂꯣ꯫ ꯅꯪꯕꯨ ꯊꯥꯖꯔꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯑꯉꯥꯎꯕ ꯑꯣꯜꯂꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯂꯨꯞꯂꯤꯕ ꯑꯩꯁꯦ ꯅꯪꯅ ꯁꯥꯟꯅꯕꯤꯕꯅꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯁꯤꯗ ꯅꯪꯕꯨ ꯏꯈꯨꯠꯁꯤꯅ ꯍꯥꯅꯤꯡꯂꯛꯑꯦ꯫ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯅꯪꯁꯨ ꯅꯪꯒꯤ ꯅꯃꯤꯡ ꯇꯧꯔꯣ, ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯅ ꯉꯝꯃꯤꯈꯩ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯅꯈꯣꯏꯕꯨꯗꯤ ꯂꯦꯝꯅ ꯊꯥꯈ꯭ꯔꯔꯣꯏ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯅꯤꯗꯣ ꯁ꯭ꯀꯨꯜ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯔꯤ꯫ ꯂꯥꯛꯂꯤꯕ ꯂꯝꯕꯤꯗꯨꯁꯨ ꯎꯐꯨꯜ ꯊꯣꯛꯄ ꯃꯔꯝꯅ ꯇꯞꯅ ꯂꯥꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯂꯤꯗꯨꯒꯤ ꯃꯥꯡꯗ ꯁꯟꯒꯥꯔꯤ ꯑꯃꯅ ꯅꯣꯝꯍꯧ ꯆꯠꯂꯤꯗꯨ ꯎꯕꯗ ꯂꯩꯆꯤꯟꯅ "ꯑꯁꯤꯒꯤ ꯁꯟꯒꯥꯔꯤꯁꯤ ꯇꯣꯡꯂꯨꯁꯦ" ꯃꯈꯣꯠ ꯊꯤꯟꯗꯨꯅ ꯂꯩꯆꯤꯟꯅ ꯇꯣꯝꯊꯤꯟꯗ ꯍꯥꯏꯔꯛꯄꯅꯤ꯫ "ꯇꯣꯡꯒꯨꯝꯁꯦ꯫ ꯀꯩꯒꯤꯅꯣ? ꯁꯟꯒꯥꯔꯤ ꯇꯣꯡꯕꯁꯤ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯑꯩꯗꯤ ꯇꯣꯡꯅꯤꯡꯗꯦ꯫ ꯅꯪ ꯂꯩꯍꯧꯔꯣ, ꯑꯩꯗꯤ ꯇꯣꯡꯂꯨꯔꯅꯤ"꯫ ꯃꯗꯨ ꯍꯥꯏꯗꯨꯅ ꯁꯟꯒꯥꯔꯤ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯂꯩꯆꯤꯟꯕꯨ ꯇꯥꯟꯅꯔꯤ꯫ "ꯂꯩꯆꯤꯜ, ꯆꯠꯃꯤꯟꯅꯁꯤ ꯉꯥꯏꯈꯣ"꯫ "ꯆꯠꯃꯤꯟꯅꯔꯣꯏ, ꯅꯪꯗꯤ ꯅꯕꯨꯛ ꯐꯠꯇꯦ"꯫ ꯁꯟꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯥꯝꯂꯒ ꯂꯩꯆꯤꯟꯒ ꯇꯣꯝꯊꯤꯟꯒ ꯀꯥꯈꯠꯍꯜꯂꯤ, ꯑꯗꯨꯒ ꯊꯧꯕ ꯍꯧꯔꯤ꯫ ꯇꯣꯝꯊꯤꯟ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ "ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯦ, ꯇꯥꯟꯅꯕ ꯋꯥꯏꯅꯦ ꯅꯪꯁꯦ"꯫ "ꯑꯩꯗꯤ ꯅꯨꯄꯥꯅꯤ, ꯅꯪ ꯐꯅꯦꯛ ꯁꯦꯠꯂꯤꯗꯨꯗꯤ"꯫ ꯏꯄꯪ ꯄꯪꯅ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯗꯣꯔꯛꯄꯅꯤ꯫ "ꯐꯅꯦꯛ ꯁꯦꯠꯂꯗꯤ ꯅꯨꯄꯥ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯅꯕ꯭ꯔꯣ"꯫ "ꯌꯥꯗꯦ"꯫ "ꯑꯗꯣ ꯇꯣꯝꯊꯤꯟ, ꯅꯪꯁꯦ ꯌꯥꯝ ꯄꯪꯉꯤ"꯫ "ꯀꯥꯏꯗ ꯄꯪꯉꯤꯕ"꯫ "ꯄꯪꯉꯦ, ꯈꯨꯄꯪ ꯑꯃ꯫ ꯃꯤꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯁꯨ ꯅꯪꯗꯤ ꯑꯁꯦꯡꯕ ꯍꯦꯛꯇ ꯈꯜꯂꯤ"꯫ "ꯑꯁꯦꯡꯕ ꯈꯟꯗ꯭ꯔꯗꯤ ꯑꯔꯥꯟꯕ ꯈꯟꯒꯗ꯭ꯔꯣ"꯫ "ꯌꯨꯝ ꯌꯧꯔꯒ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ, ꯇꯦꯂꯪꯒꯥ ꯄꯥꯏꯕꯤ ꯁꯥꯟꯅꯔꯨꯁꯤ"꯫ "ꯏꯃꯥꯅ ꯐꯨꯅꯤ"꯫ "ꯐꯨꯔꯣꯏꯍꯦ ꯀꯩꯁꯨ, ꯑꯄꯪꯁꯤꯗꯤ"꯫ "ꯑꯩ ꯄꯪꯗꯦ, ꯑꯉꯥꯡ ꯅꯪ ꯆꯩ ꯆꯥꯅꯤ"꯫ "ꯇꯨꯠ, ꯆꯥꯕꯤꯔꯣꯁꯦ"꯫ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯁꯟꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥꯗꯣ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯝꯕꯤꯔꯝꯂꯒ ꯆꯠꯈ꯭ꯔꯤ꯫ "ꯍꯌꯦꯡꯁꯨ ꯁꯟꯒꯥꯔꯤ ꯇꯣꯡꯂꯒ ꯍꯜꯂꯛꯁꯤꯀꯣ"꯫ "ꯍꯜꯂꯛꯁꯤ"꯫ "ꯅꯪꯒꯤ ꯁꯥꯏꯀꯜꯗꯣ ꯌꯥꯗ꯭ꯔꯕꯣ, ꯄꯨꯔꯛꯇ꯭ꯔꯤꯁꯦ"꯫ "ꯌꯥꯗ꯭ꯔꯦ, ꯇꯥꯆꯧꯅ ꯁꯦꯝꯕꯤꯅ ꯍꯥꯏꯍꯧꯏ"꯫ "ꯍꯌꯦꯡꯗꯤ ꯄꯨꯔꯛꯎꯀꯣ"꯫ "ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯁꯟꯒꯥꯔꯤ ꯇꯣꯡꯅꯤ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ"꯫ "ꯁꯟꯒꯥꯔꯤꯁꯨ ꯇꯣꯡꯁꯦ, ꯑꯗꯨꯒꯅꯦ ꯁꯥꯏꯀꯜꯗꯁꯨ ꯆꯠꯁꯦꯕ"꯫ "ꯆꯠꯁꯦ"꯫ "ꯑꯩ ꯌꯨꯝꯗ ꯆꯪꯍꯧꯔꯒꯦ, ꯅꯪꯁꯨ ꯆꯪꯈ꯭ꯔꯣꯀꯣ"꯫ "ꯍꯣꯏ, ꯑꯗꯣ ꯅꯪ ꯉꯁꯥꯏ ꯑꯣꯖꯥꯅ ꯄꯤꯔꯛꯄ ꯍꯣꯝꯋꯥꯔꯛꯇꯣ ꯇꯧꯔꯛꯎꯀꯣ"꯫ "ꯇꯧꯔꯛꯀꯦ, ꯆꯩ ꯆꯥꯕ ꯇꯜꯂꯦꯕ"꯫ "ꯉꯁꯥꯏ ꯑꯣꯖꯥꯒꯤ ꯆꯩꯗꯣ ꯍꯥꯎꯕ꯭ꯔꯥ"꯫ "ꯍꯥꯎꯇꯦ, ꯅꯥꯁꯨ ꯅꯥꯏ ꯈꯪꯕ꯭ꯔꯥ"꯫ "ꯌꯦꯡꯒꯦꯅꯦ ꯈꯨꯕꯥꯛꯇꯣ"꯫ ꯂꯩꯆꯤꯜ ꯉꯁꯥꯏ ꯑꯣꯖꯥꯅ ꯆꯩꯅ ꯀꯟꯈꯤꯕ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯇꯨꯅ "ꯇꯨ, ꯃꯗꯨꯒꯤ ꯑꯣꯖꯥ ꯄꯥꯈꯪ ꯑꯔꯤꯕꯗꯨꯅ ꯐꯨꯕꯒꯤ ꯆꯩꯐꯝ ꯂꯩꯔꯤꯁꯤ ꯎꯗ꯭ꯔꯥ"꯫ ꯇꯣꯝꯊꯤꯟ ꯂꯩꯆꯤꯟꯗ ꯌꯦꯡꯅ ꯅꯣꯛꯊꯣꯔꯛꯏ꯫ "ꯑꯣꯖꯥ ꯑꯔꯤꯕ ꯍꯥꯏꯁꯤꯅꯤ"꯫ "ꯀꯅꯥꯅꯣ ꯑꯣꯖꯥ ꯑꯔꯤꯕ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯁꯨ ꯈꯪꯖꯕ ꯌꯥꯔꯣꯏꯗ꯭ꯔꯣ"꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯈꯣꯟꯖꯦꯜ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄꯅꯤ꯫